Tamenglong Operation Makha Chathari, Mathou Taba Machaksing Watpana security personnel sing Pukni hantahalle. Abon mai mihat senaba sing fanaba security na Tamenglong gi mafam sing da Makha tana Operation Chathari. Manipur Police ki security personnel sing da tangai fadana changdaba yadraba Machaksing Watpana makhoi gi Pukni hantahalle haide. Press na phangba pawgi likhu naman hai Housing State Police ki ADGP ama IGP ama SP amasung Commandant kaya yauna abon mai mihata senaba sing fanana bagidamakta Operation Chathanabadi headquarters da leide. Security personnel sing aduna mihat aduda senaba sing lairamba yai chingnaba mafam sing da Operation Chathaba food patrolling chatpa amasung achat awok check tawbagi thabak makha tana adumag Chathari masigi mathakta Tamenglong district headquarters dagi kilometer kungani thoirom chatlaga laiba Sonpram da assistant commandant ama nalusingba security ki company ama outpost hangduna laikhre. Security personnel singna Tamenglong da mathau pangthoklabasu makhoina ana ayek yaurakpa amasung asok apan yaurakpa matamda layeng naba medical team amasung ambulance na singba amata government ki maikaidagi pidre. Operation ama changba matamda karigumba khud thokna banatraga asok apan yaurakpa matamda layeng bigi khudong chaba yaudana amadi singilam oibana Asokpa du hospital tamna puthorokpa matamda punsi mangba yabagi akiba leire. Ngasidagi Sonpramda outpost ama hangduna leikraba mafam adusu electricity amasung mobile network leitabana security personnel singda achoba khudong sadaba mayoknari haire. Khulai paiba yeknabaga lanthengnabada changliba security personnel singi moral yamna wanglabasu makhoibu yeknabana attack tawrokpa matamda khara makhai ngakthoknaba issue tawriba BP jacket headgear na chingba kaya ama matam loiraba madi ariba oibana personnel singi pukningda chingnaba madi adumak pokhalle masigi su mathakta personnel sing asibu puduna chaliba gari singi phibam phatte lambi phattabagi mathakta gari gi phibam phattabana lambi da gari yaraktaba kaya ama mayoknare masina su personnel singda ninghanaba pokhanbagi mathakta matam kaya ama su manghalli haide. Abon mai gi haksang ngasi oina post mortem tawragane haksang di laukhiroi Lainga ki mayokta national highway singda haukiba hingdagi ban haukre. Tamenglong district headquarter dagi IM ki kadar singni singnaba singna fakraba matungda district asigi manung chanba palongda nungthangna sudaga hatkiba athuan abon mai gi thawai yaudraba haksang ngasi su post mortem tawkhidre. Chief Minister Nongthombam Birenga amukhana wari sanaraba matungda yanaba amagi makhada hayeng post mortem tawragane adum oinamak asiba haksang adudi laukhiroi dawre. JSC against the brutal murder of Athuan Abonmaigi convener Mazabung Gamay na paumi sing dahay ki ngasi Abonmaigi haksang post mortem tawani hayna lepna rurabane adubu JSC na tan kiba demand singi manungda Tamenglonggi Deputy Commissioner amadi District asigi SP suspend taw hayraga transfer khaktamag tawkibadu yaningdaba phongdokpa oina post mortem tawgani haybaduda imung manunggi miyoy saruk yakhidabane mahangna makha tana hay wathok asiga mari lainana ngasi Chief Minister Nongthombam Biren DGP LM Khokte yauna awangwa thaki lainga ki mihut kangbu amaga JSC gi thomi singa wari sanakhrei wari sanabadu da DC amasung SP suspend tawbadu lainga na hektamak tawba yadabagi maram mayam sing adu JSC gi mihut singda khangalakhrei hauji thiziliba sida makhoi gi asoiba lairamlaga de suspend tawgani haina CM na thajaba pirakhe mahak na hai ngasi numit jungba aduwaida Chief Minister N Biren ga wari sanabada hiram kharada yanabadage hayeng post mortem tawba JSC na yare tawbadadi JSC na taliba demand sing thabakta onthoktriba phawba asiba haksang di laukhiroi hayeng post mortem tawraba tungda asiba haksang adu rims ki mokta matam khara thambagi matangda DGP ga JSC gi thomi singa khuyek pinare haukiba tha asigi kunmanga da JSC na laukthokiba national highway ani haibade Imphal Dimapur lambi amade national highway 37 haibade Imphal Jiri lambi ani asi ngarang ahing nong yaidagi hauraga pung nifu nipan chupna thingbagi khongjang chatharaga ne lainga kawari sanazaragasu lauktokiba khongjang asi handokpa leitre athuan abonmai hatkibagi case asi NIA da sinanaba laikhidrabagi imung manungda matik chaba compensation piba masung DC amadi SP transfer taw haiba demand asi phangdriba phawba asi bhaksang laukhiroi masigi su mathakta JSC na taliba demand sing thabakto onthoktriba phawba lauktokiba khongjang sing mathang chathagane masida Manipur gi CSO sing amadi miyamna mapung phana sagotpiyo haina mahakna makha tana haikhe panba yabadi Manipur lenga ki home department na athuan abonmai hatkibagi case asi NIA da
पाहनबीननबा मिनिस्ट्री ऑफ होम अफेयर्स ता चेरोल अमा थादुना हाइजखिबा लेरगसु ngasi numitang phawbadi NIA na case asi pairagani haibagi confirm tawbagi wafam leitre VDF sing na tanduna lakpa demand sing nathai hiba mikupta thorakpa aphafatagi thodang pumba deputy CM na pugadabane association VDF sing na sahi taraga humdoi tanduna laklaba charter of demand sing nathai hiban mikupta tholakpa aphafatagi thodang pumba laga kasigi deputy chief minister Waijoy Kumar na pugadabani haina All Manipur VDF Welfare Association Central Committee ki cherol amana haire cherol asina hai All Manipur VDF Welfare Association Central Committee na Manipur da leriba VDF lising taraga yankhai ge chahi taraga humdoi henna tanduna laklaba charter of demand singda Chief Minister N Biren chahi mari henba matam sida awat apa kaya tabi baga loinana pangthokpa yaba matam gi ahoba kaya mengkhat piba sida soidana mapung phana demand sing pibi gani haibagi thajaba kaya PB badagi paliba laingak asibu BDF lising taraga yankhai amasung imung manung yauna thajaba wangna leijaribane loinana asigumba minungsigi midyang asina BDF singna itattatana strike ban blockade tawba kaya nathairibane BDF singi asok apan awat apa kaya All Manipur BDF Welfare Association Central Committee gi midyang makhada district taraga taruk ke concern committee kaya semtuna mari lainaba district SP singi Matenga loinana asok apan asiana kaya tengbang piduna leijariba welfare asi 2017 da CM na minungsiga loinana State Home Department na order oina ayaba pibiduna leijaribane haukiba kumja 2021 ge March tarukta pangthokiba taraga nithoi suba BDF Rising Day numitta CM na haibirambagi matungina BDF singge final oina MOU ama 2021 ge April gi chechat kun mathoida pisinkiba copy aduge makhada Hauzik departmental process tawriba sida VDF Welfare Association na taliba charter of demand adu athubada thabak oina onthok pinaba mari lenaba MLA khudingmaktagi aiba DO letter kaya home department amasung DGP da pisin kibagi saruk ama oina MLA amasung cabinet minister da minungsiga loinana DO thabiri hauzik phawbada MLA minister manga taruk khakta ngaisilagle adubu state asigi deputy chief minister Waijoy Kumar na Kendra duge BDF yauna Welfare Association ge mihut singda phajadaba tabada nungaitaba wahai wata kaya sizinabata natana DGP da phone tawduna MLA minister kaya na iragliba chedu amata thabak onthokpa yaroi BDF singge service security semba amasung matik chaba RR semba yade haina phone tawduna athingba piriba se yamna laibak thibane BDF singda hojik sizinariba duty asiga Lairiba RR asiga chanaba karamba makhalge lo leibage haina hangbaga loinana cabinet ta puthoklabasu athingba pigani hairiba se constitution na piriba kanglon masak khangdaba oina logdaba ngamloi BDF kumbagi thakta kumtharaktuna awaya khum tawbai base kokta yen matu pakle takbane BDF singbu lana thabak loksinba amasung lana lamjingliba se kanagi matamda kanana tawrambano haibase mayek lana Manipur gi miyamna khangnaribani haina Cherol asina makha tabaga loinana thogdok asiga iroina Human Right Commission da isagi haksing phanganbina bawakat lagani haire